sau này mình hát Mirabai đi thu được một gia đình đi và một cả hát wow 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 hai 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 Miyambu khurumjari ai Saikhom Mirabai Chanu ai Ngasidagi khwaidagi nungaiba numit haibado oire ngasize aigi Manipurgi CM sir na aigi hantakta laurakpa Olympic ka aina silver medal han oina haiba tare India gi oina seda silver medal laurakpasda aina na jaba aduga aigi achievement du sumana sarna aigi dam yengduna aigi achievement sibu expect tawbiraga sarna sigi Manipur aibu additional SP oina aina TV basi aigi TV nanga anina ai hinjabe nanga aigi ta episode CM sir ai ngai like jari this is I join ta hinjare yamna nungai haitare nursing na ngaijarakpa suma ngaijarakpa suma medal ama khangba aduga magi state singa matik chaba thawak amamam pairaga phangjaba sibu biyana mangjare tare ngasigai pura mangfaunere yamna nungai ba numit na ai thank you so much thank you